ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯃ ꯌꯧꯔꯛꯑꯦ. ꯆꯪꯉꯛꯑꯦ. ꯑꯩꯈꯣꯏ ꯒꯦꯁ ꯑꯃ ꯌꯧꯔꯛꯑꯦ. ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯆꯠꯂꯦ. ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ. ꯃꯤꯗꯤ ꯌꯥꯝ ꯂꯩꯇꯦ. ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅ ꯗꯣꯛꯇꯔꯗ ꯄꯨꯕꯤꯔꯦ. ꯍꯜꯂꯛꯑꯦ. ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯅ ꯄꯨꯕꯤꯔꯦ. ꯌꯦꯔꯨꯝꯁꯨ ꯂꯩꯔꯦ. ꯄꯥꯏꯔꯒ ꯄꯣꯔꯛꯑꯦ. ꯕꯥꯏ. ꯑꯩ ꯃꯤꯠꯇꯣ ꯅꯥꯏꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯌꯦꯡꯕ ꯆꯠꯂꯨꯕ. ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯌꯦꯡꯕ ꯂꯥꯛꯑꯦ. ꯌꯦꯡꯉꯨꯈꯤꯒꯦ. ꯑꯇꯩ ꯄꯨꯕꯤꯔꯨꯈꯤꯒꯦ. ꯀꯣꯏꯕ ꯆꯠꯂꯒꯦ. ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯂꯥꯛꯄꯒꯤ. ꯑꯩꯈꯣꯏ ꯆꯦꯁꯨ. ꯑꯩꯈꯣꯏ ꯃꯥꯁꯨ. ꯊꯣꯛꯂꯛꯏ. ꯒꯥꯔꯤꯗꯣ ꯀꯧꯈ꯭ꯔꯦ. ꯌꯧꯔꯛꯇ꯭ꯔꯤ. ꯑꯗꯨ ꯉꯥꯏꯔꯤ. ꯑꯩꯒꯤꯗꯤ ꯃꯌꯦꯛꯁꯦ ꯁꯦꯡꯗꯦ. ꯆꯠꯂꯒꯦ ꯃꯌꯥꯝ. ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ. ꯕꯥꯏ. ꯌꯧꯔꯦ. ꯃꯣꯏ ꯑꯍꯨꯝ ꯑꯩ ꯇꯨꯡꯗ ꯂꯥꯛꯍꯧꯔꯤ. ले लिया लाइकिसु मैम योले लाई खोरमे अदुगा येंगबो सुम थोलई मी जाम चिल्ले मोइसिदा मी याम चिल्ले फैमिली थंबनेल ओयान मैम लई खोरमबगी माने मिसरे असोंगी दिगी लाई गिरिसे महादेवगी कइनो अमा लैरे
ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯌꯦꯡ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯏꯁꯤꯡ ꯊꯨꯝꯃ ꯂꯩꯔꯝꯃꯦ ꯑꯁꯤꯒꯤ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯃꯨꯛ ꯂꯥꯛꯑꯝꯕꯗꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯉꯁꯤ ꯂꯥꯛꯄꯗꯗꯤ ꯏꯁꯤꯡ ꯊꯨꯝꯃꯒ ꯂꯩꯔꯝꯃꯦ ꯐꯣꯇꯣ ꯃꯄꯥꯟꯗ ꯀꯥꯞꯄꯒ ꯍꯟꯗꯣꯔꯦ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯩꯈꯣꯏ ꯕꯥꯁꯤ बाय बाय उद्या मम्मी